ngasi numidang waram phongkiba tongan tongan ba manipuri si phongsing amasum thokiba thawdo thoksing dagi maroibi I pausing miyam da thamjagi ahanbada kanglei park ki maida news dagi lakusaraga Kuki singna welcome to Kuki Land India Rahul Ji haina thaduna Rahul Gandhi bu okiba kangpokpi DCM di ASP na karigi tumina lesin kibano makogi mathakta ain goeba thabak lengang na lokhalu mirabai Haukiba Janawari Taraga Maridagi Manipuri Thaubal District ki Khongjom Kheba Singdagi lamthakiba Congress ki lusingba Rahul Gandhi ki Bharat Joro Naya Yatra ki anisuba numita ngarang sakmaidagi khongsan kiba Rahul Gandhi kangpokpi amasum senapati da lakpada miyamna haraute am oki Madura kangpokpi kuki miyamna welcome to Kuki Land India Rahul Ji haiba estul sejanaki hairiba thawong si Manipur thugaina ba kuki singna satharakpani aranba thawong si khangna una kangpokpi ki DC amadi ASP na karigi damakta makoi ki mathakta action laudabano haina pasoi kendra gi hanagi MLA Kumari AK Mirabai na phongtokre wapam singa si ex MLA Mirabai gi pachoi da leiba mayum na pawmising unaba ma damang na haikibani ex MLA na makha Tana pawmising da phongdokibadi Congress ki Rahul Ji gi Bharat Joro Naya Yatra si masoi ta dun leidiba leibas amato oina punsinduna matpi khraba miyoibi gi hak phangnaba pangthokuni Rahul Ji gi senglaba khongsada si miyam da lan uhonanaba Manipur gi apunba saktam thugainaba Kuki singna welcome to Kuki Land India Rahul Ji haina thaba pistol sisinaba matamna kangpokpi district ki district administration gi thokpuriba DC amadi district ASP na karigi tumina yengduna laithokhibano makogi mathakta Manipur lengana ain goeba thabak lokhatkadabana ki ex MLA Kumari Mirabai na makhatana pawmising na phongdokibadi Manipur gi Chief Minister N Biren amadi atai minister kharanadi Manipur si tangdu laitaba phibamda hanjilakle haina lauri adubu Singdana law ama tamdana law ama satnabagum tawri asumna Manipur gi law and order ningthina ngakpa ngamdabadagi lalna lamjing birakhraba miyamadu kari oirakadagi haibadu lengana khanpam thoi ai gi haibana mangda thamduna madi kanglup naina rasnidi tawbutoksi madu natrabadi praja singi marakta tuan ba khena ba thabakya tawraktuna Manipur gi apunba saktam sagatpa ngamloi hainasu mangna phongdoki atopa pawmadana Kautruk meitei khul da Kuki Militant singna nungmai round kaya marum kap tharaktuna landa silakre ngasi lamsang police station gi manung sanba Kautruk ki maning thangba sarukta leiriba Bethel khunda khutlingduna leiriba Kuki Militant singna Kautruk khul da singthakta gi nungmai round kaya marum kap tharaktuna landa rakre numai kap tharaktuna landa rakhiba si ngasi numijungba matung pung 12 minute kun daba matamdani Hairiba matam asida Kautruk ki maning thangbada leiba Bethel Kuki khul asidagi Kuki Militant singna sen tharaklaga Kautruk meitei khul tamna nongmai round kullom lepa leitana kap thrakibani numai kap thabadana tana bom ahumsu pokhailaki madura khul ngakliba khunja volunteer singna su handuna numit taraga mangani rom numai kapnaki adubu asu apana madi misimina di yawkiba leite hairi numai kapsilakpagi thawdo asigi mangoinana state security force kangbuna Kautruk ki akoiba mapam khrada koina patrolling satuna ngaksenbagi thabak sataba hek loibaga numai kapsilakibana hari haujik thawdok thopamna security force thomjinduna makha Tana numai kapsilaktana bagi akanba section thrang lokhat pau khradi amaromda Kuki Militant singna numai kapsinduna landas lakhiba sigi matungda Bethel kulmayada Kuki Militant sing Pullap Punsinduma makha Tana Numidang meitei khul attack tongna buwa khanakre Kuki sing Punsinduna wa khanabadugi video footage social media ra thadorakpa si ubada khulai paibu Kuki Militant sa marom Punsinduna wa khanabu uba phangki loinana makhoigi leader amana Kuki londa wa ngangbadu meitei londa translate tawbagi matunginadi ngasi ehing kadangban Kautrukna singbo meitei khulda akanba mongda landaduna meitei sing hatkadabani haiduna khangali haibisini atoba pawmana khulaiga konana faraba Kuki ama police ki makutagi Chusampur gi nupi singa mullaga nanthogankhre combined force na nongmai ga konana faraba matung Chusampur police station tana puduna lakpa Kuki nahama Chusampur gi nupi singa overpower lauduna katam banglata hariba mafam asidagi pullaga pukre hari pausin hai Chusampur police ki makutagi mullaga pukhiba khulaiga konana faraba miyedugi mami Lian Sulal bolnam sei kunganit apakpa sinkhan mung kawi Chusampur gi Pearson mundagini maki mathakta Chusampur police na FIR case amasu lokhatuna lairibani Kuki nupi singna mako police ki gari degi overpower tawraga mullaga chalan kiba dugi damakta Kuki nupi singa dugi mathakta Chusampur police na FIR case amasu lokhale hari
Panma yabani ngarang ayuk pung 11:35 taba matamna security force ki kangbu amana National Highway number 2 Imphal Chusampur lambi paring oiriba Chusampur district ki ke Ketline da hangba mobile check post ki miyesi fogat mangam kibani loidana mahak na tonglakpa gari adudigi check toba matamna 9mm pistol mapan 9mm gi kapi yariba maru nipan 9mm gi magazine ama tear smoke grenade ama fogat mangam ki hairiba khulai du lian sulal bolnam gini haiba khangma ngamba ga loinana ma ko polam singa duga loinana Sisipur police station na khushna khibnari atopa pawmana Imphal manung de laidiba footbridge yengsin bina balaitre footbridge ki sing season ba yarabasu service tawdana laire Manipulenga ki Public Works Department PWD gi makha da Imphal manung gi akoi ba lambi gi mathak miyamna Sathok Chasin Nuwaina bagi damakta sakiba footbridge sing maintenance tawbina balaita badigi yamna nuwaita ba phibam amada laire footbridge ayamba amot akaina wakal tadaba miyamna asa thak tawbigi amot akai sing langthokpham oiduna yamna yenghaidaba phibam amada laire footbridge sing gi manungda khwaidigi motlibasi Kaisampat junction da leiba footbridge asina waide footbridge asigi yelom amairom gi jiri kakhatpam amadi footbridge masangi sarukta amot akai mayamna pikthana leibadigi khwaidigi motpa hangoiba mafam ama haibadu oirakli footbridge sing asi yengsin bina balaitaba amadi footbridge ta paliba lip sing asi hauzik phawa function tawdana leiriba siki matangna pausi esina mari leinabu official singa wari sanaba matamda phongdorakibadi footbridge sing asi PWD na sabani saba loiduna commission tawkre adubo maintenance tawbigi thaba asi mahut department na tawbina bigi damak PWD gi mari leinabu authority gi maikedi gi mahut department da thakragi mamang city iduna khankhre adubo ngasi phawa pakhum piraktana leibadigi maintenance tawbina laitabani haki footbridge sing da lip haptuna Siri kaba ngamdaba ahal laman amadi angang sing na sizinanabagi thabaksu PWD gi makhada Omega company na sem sabagi thabak tawduna loisinduna leibu kuire hauzik lip sing asi sizinaba yare dubu operate tawbinaba amadi maintenance tawbinaba laitabadigi lip sing asi sizinadana leibani hanasu phongdorakhi atopa paomana Philip Khongsai sibigi sairak piyu haina sugunuda nupi lising kyana khongsa sakre Moregi SDPO CS Anand Kumar Mihata Mapungoina Sienaba Philip Khongsai Lengan Sibigi Serak Pigatabani Kariguma Maku condition amata yaudana Tadoki Tarabadi Miam Gueva Asob Irangama Lakani Haina Nasi Kaksing district manungsana ladiba Sugunu Kaitil Miamgi Khongsat Amasatuna David Okre Miamgi Khongsat Durusaru Yaki was Sugunu upon Maira Pai Big Secretary Santoy Ahibam Nai SDPO CS Anand Kumar Mihata Mapungoina Sienariba Philip Khongsai bu condition amata yaudana thadokadabani haina koki nupi singna lauriba siyamna yumpham yaudaba criminal amabu sogatpa jati amani haibasi iphong phongna khangle maku condition amata thadokpa yaroi mi hatpa amada pifam thokpa capital punishment adu pibiyu imaibel singda miyeng karan chanba maha regiment ki mathakta yaningdaba mari pendaba phongdoklubagi damak FIR palariba lenga amanaki Manghai Philip Khongsai Hariba Nupa si ifong pong na mara leire haiba khanglaba pawba asida koki nupi singna makpu thadoknaba piriba pressure si yumpham yaudaba makhangni koki haiba phurubasi criminal bu amadi mi hatpa bu sokatpa jati amani haiba aikhoi khangle maram asna mi hatpa sigi mathakta laingangna ahakpa dandi capital punishment pigadabani haiba si praja miyam gi kholauni kariguma hariba mi hatpa si condition kharagi manungda amotpagi mawong amada thadokhiba taragadi masigi matungda haurakpa Manipur miyam gi asobu ihona lamdam asida thooningdaba leibak thiba thawdok kaya lakani handakta kumbi takta thokhiba leibak thiba thawdokta leikidraba imung manunga Manipur gi Chief Minister N Biren unaba amada phongdokhiba misabna makhata na miyat mipun satharaglabadi masamak lan asida yawrakloi hainingai leiti hairibadugi muhutta Chief Minister lan yaubigano lan asi lusindanaba mafam saba amadi matang saba mafamda order pibiyu loinana lainga asi adumak paiduna lainga ki pangal sakti sijinaduna criminal sing asi budandi pibigi order pibiyu amadi lan asi lusindanabagi dama Chief Minister amagi lokom thokpa thawdang adu sapsana lobiyu haki miyamgi khongsat aduda SDPO hatpada sienaba maralaiba Philip Khongsai sibigi dandi pigadabani lainga na thabak paikhatpa ngamloidaba oiragadi miyam sinau haiba khulau kya slokhi
Panbe abadi ngarang police department thadorak pasirol amada ngarang nungthil pung mariga minute nipurom tarakpa matamna More College manakta security gi round patrolling satlingai da nongoi kapslaga manak nakpa yumna chensin kibadagi khudakta akoi mapamna thibu humbigi thabak satabada Philip Khongsai amadi Hemkholal mati police na fakibani makhoi ani dagi kap yari maru ani ka loinana pistol ama Chinese hand grenade ama kap yari nongoi maru tara amadi detonator taraga loinana fogat pangam kibani haina phongdoraki masigi matungna More police station amadi commando complex ta masing yamlaba miyam thomjilaktuna police na fakiba Philip Khongsai amadi Hangkholal mate condition amati yaudana thadokadabni haina irang horakibani amadubu yamlaba miyam madubu takhaina bahonabada asu apan nangba yaukibani oirakliba phiba masina maram oiraga pamdaba thangdoksing thoktanaba More da curfew thamaga loinana security ki akanma section tharang lokhali amadi mikupna homsingna lairi hadi atopa paomana akasoi gi laikhidraba miyoi marigi aroiba mathong mangam mikap mirau kol marakta pangthokre Bisnupur district ki Kumbi police station konba hauktak tampha khunogi mapal loksingda singsan masakhiba akasoi ward taretagi Kuki singna miyathina hati khraba khunja oinam roman meitei sai nifugomanga apokpa pisak meitei thaudam ibomsa meitei sai yakhigomde apokpa laikhidraba ts Pangoi meitei amadi maki masanupa thaudam anan meitei sei kungatre namadi ahanthem dara sei yankhai taruk apokpa laikhidraba a apikzau meitei ge sibakjang asi gac imung manu amadi miyamna rims ki miral sangdagi loksingkhre laikhidraba miyoi mari gi thawai yaudrba haksang miyam gi mik mirau kolga loinana pokna pham lamdam akasoi wa number 7 tamna lambi gi mataida thoknaraktuna awabada saryakhi akasoi wa number 7 na miyamna aroiba ikai kumnabu ullaba matungda makhoi mari gi haksang akasoi madilda puna lairol sangkhi atopa paomana Philip ke Khongsai amadi Hemkholal NIA da sinau haiduna More dagi lanjenarakpa singna wakat mifam satakre Mamang sai English singaniga kunga humdoi gi October 13 da More da nauna semkatpa helipad ki phibam yengsinbagi thabak sathabada koki militant sniper nomai sisinatuna kaptuna hatkiba More gi SDPO Singtham Anand Kumar hatpada sinabani haina pharaba Philip ke Khongsai amadi Hemkholal anibu NIA sinagadabani haiduna ngasi More dagi lanjenaktuna akapata hangliba relief camp da sangjapam lauduna laidiba inmate singna singjamai thongkhong da wakat mifam satakre Imphal East ki manungsana leiba akampat Ideal College ta hangliba More dagi lanjenaktuna relief camp asida leiba meitei miyamna sangsinkhiba khongjang ado Ideal Girls College ta ki khongna singjamai thong tamna lakhi madura singjamai OC na lusingma team amana thatuna thambadigi khongjang noi singadu singjamai thong manakta wakat mifam phamlaga amuk Ideal College tamna amuk kholau kya lautun halakhi khongjang aduga mari leidana More kaithil 1 number 8 tagi maibam Rebecca na phungdokhibada Kuki singna More da meitei leibi yaroi hairibadu More asi Kuki gi lamnate Kuki singna kona laklaga lamma puk sabi yaroi More asi maphamadu khunda minariba community khuding makini maphamadu Kuki singna meitei leiba yaroi hairibadi Kuki singsu More da leibi yaroi karigidama Kuki CSO singna meitei singi mayu maikai Kuki singna mai tharakpa matamda wafam amata phongdoktana tumina yengduna leibaga hauji SDPO hatpada senariba miyu ani karigi thadu hairibano Manipur Police Special CDO team na ngarang pharaba SDPO CS Anand harpada senabani hairiba Philip ke Khongsai amadi Hemkholal mati thadokba sukai yaroi makhoibu ain gi matungina sab sab sairak pigadabani khi wakan mifam satakhiba adura relief camp da leiriba More dagi lanjenarakpa meitei nupa nupi amadi angang sing suna saryakhi inmate singna amat oiba kholau oina laukhibadi SDPO Anand Kumar hatpada senabani haiba Philip ke Khongsai amadi Hemkholal NIA da sinagadabani lengana More da ENB State Security Force thajinduna ngak senbagi thabak sathaduna More tangdu leitaba mapam amo ohenbiyo More dagi lanjenaraglaba meitei sing More da athuba matamda hanjin hanana lengana lokhatpa yaba thabak lokhatpiu haikinasu pausta pali atopa paomana Philip amadi Hemkholal thadu haina More Police Station Kuki nupi singna thomjingkhre SDPO Anand hatpada maru oina senaba Philip Kholal Khongsai amadi Hemkholal matibu Manipur Police na fajinkhriba thadokadabani haina taksinduna More Police Station amadi commando complex ta Kuki phurupki nupi singna thomjingkhre security force tamna Tana Numidang thomjinba adu yaukhiba Kuki phurupki nupi singna SDPO Anand hatkiba matam adumaktada mihatpa singadu phadraga karigi hauji khakta makoibu moral pishilaga pharibano haibu wafam sing phongdokhi
ꯃꯤꯌꯥꯝ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁ, RAF ꯑꯃꯗꯤ BSF ꯌꯥꯎꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯅꯣꯡꯊꯛꯇ ꯂꯥꯏꯐ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯈꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯦꯝꯕꯨꯁꯇ ꯊꯥꯔꯛꯄꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯁꯤꯡꯊꯥꯝ ꯑꯅꯟ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯅꯤ ꯐꯥꯈꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯥꯡ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯣꯔꯦꯗ ꯃꯇꯝ ꯀꯛꯇꯅ ꯀꯥꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯃꯈꯥ ꯇꯥꯕ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯗꯒꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ WMC꯫ ꯂꯥꯛꯂꯤꯕ MP ꯏꯂꯦꯛꯁꯟ ꯃꯃꯥꯡꯗ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯔꯤꯀꯃꯦꯟꯗꯦꯁꯟ ꯂꯩꯉꯥꯛꯅ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯏꯪ 2023ꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯒꯤ ꯃꯦꯖꯔ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯅ ꯍꯥꯟꯈꯤꯕ ꯇꯥꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁ ꯁꯣꯏꯗꯅ ꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯋꯥꯔꯜꯗ ꯃꯤꯇꯩ ꯀꯥꯎꯟꯁꯤꯜ WMCꯒꯤ ꯆꯤꯌꯔꯃꯦꯟ ꯍꯦꯀ꯭ꯔꯨꯖꯝ ꯅꯕꯁ꯭ꯌꯥꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ DM ꯀꯣꯂꯦꯖꯀꯤ ꯀꯦꯝꯄꯁꯇ ꯂꯩꯕ ꯏꯃꯥ ꯈꯣꯟꯊꯣꯛꯍꯟꯕꯤ ꯁꯪꯂꯦꯟꯗ ꯂꯩꯔꯤꯕ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯏꯪ 2023ꯗ ꯏꯟꯗꯤꯌా ꯄꯨꯝꯕꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ 60 ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯒꯠꯂꯛꯂꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤꯁꯤꯡ ꯌꯥꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯅ ꯁꯤꯠ ꯑꯌꯥꯝꯕ ꯑꯣꯏꯈꯤꯗꯨꯅ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯂꯛꯀꯗꯕ ꯂꯩꯕꯅ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯛꯂꯧ ꯑꯃ ꯊꯝꯍꯧꯅꯕ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ STꯕꯨ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯕꯤꯒꯗꯕꯅꯤ꯫ ꯃꯤꯇꯩ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯃꯨꯠꯈꯤꯕ ꯀꯟꯅꯅꯕ ꯗꯥꯏꯇ ꯂꯧꯕꯤꯒꯗꯕꯅꯤ꯫ CMꯅ NRC ILP ꯆꯠꯅꯕ ꯍꯧꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯕꯅ ꯌꯥꯔꯣꯏ꯫ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯑꯊꯨꯕꯗ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕ ꯑꯗꯨꯗ STD-CMꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ ꯕꯣꯒꯦꯟꯗ꯭ꯔꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯎꯅꯕꯗ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 32 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ CMꯅ ꯇꯛꯁꯤꯟꯕꯤꯌꯨ꯫ ꯍꯟꯗꯛ ꯂꯨꯞ ꯈꯔꯅ ꯃꯩꯇꯩꯕꯨ STꯗ ꯆꯟꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯗꯨꯅ ꯃꯣꯕꯥꯏꯜ ꯃꯤꯁ ꯀꯣꯜ ꯑꯃꯗ ꯃꯤꯇꯩ ꯂꯥꯛ 9 ꯍꯦꯟꯕꯅ ꯔꯤꯀꯣꯔꯗ ꯇꯧꯈꯤꯕ ꯑꯁꯤꯅ ꯃꯩꯇꯩꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯂꯩꯃꯤꯟꯅꯁꯤ꯫